ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯤꯟꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯂꯒ ꯃꯈꯣꯏꯕꯨ ꯉꯥꯛꯂꯧ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯊꯤꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯅꯣꯟ ꯔꯤꯐꯣꯜꯃꯦꯟꯠ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ ꯃꯁꯤꯅ ꯑꯋꯥꯕ ꯅꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯑꯣꯐ ꯖꯨꯔꯤꯁ ICJꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯆꯦ ꯏꯔꯛꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯇ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄ ꯃꯤꯑꯣꯏ 5,958 ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 5,169ꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛꯁ ꯂꯧꯕ ꯂꯣꯏꯔꯦ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯊꯤꯟꯗꯣꯛꯄꯒꯤ ꯊꯕꯛ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯇꯨꯡꯗ ICJꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯅꯤ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠ 63 ꯊꯤꯟꯗꯣꯛꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ICJꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛꯀ ꯆꯥꯟꯅꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯂꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯣꯂꯤꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯏꯟ ꯃꯅꯤꯄꯨꯔ ꯑꯦꯟड ꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ CSCHRꯅ ICJꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯈ꯭ꯔꯦ CSCHRꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ UN Declaration on the Rights of Indigenous People UNDRPI ꯑꯃꯁꯨꯡ Universal Declaration of Human Rights UDHRꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ CSCHRꯅ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯇ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯗꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯁꯨ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯗꯨꯕꯨ ꯗꯤꯜ ꯇꯧꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯇꯤ ꯐꯤꯕꯝ ꯑꯃꯠꯇꯗ ꯊꯦꯡꯅꯗ꯭ꯔꯤ ꯍꯟꯗꯛ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 63 ꯃꯁꯥꯒꯤ ꯂꯝꯗ ꯍꯟꯈꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯑꯗꯨꯗ ꯏꯪ ꯇꯞꯄꯦ ꯍꯟꯖꯔꯒꯦ ꯍꯥꯏꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯌꯥꯅꯔꯒ ꯍꯜꯍꯟꯈꯤꯕꯅꯤ ꯅꯝꯗꯨꯅ ꯊꯤꯟꯗꯣꯛꯄ ꯅꯠꯇꯦ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯂꯤꯁꯤꯡ ꯀꯌꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯗ ꯀꯨꯝꯖꯥ 2012ꯗꯒꯤ ꯆꯪꯂꯛꯈꯤ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯇꯨꯅ ꯁꯦꯜꯇꯔ ꯍꯣꯝ ꯁꯥꯗꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯂꯩꯐꯝ ꯁꯤꯟꯈꯤ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤꯕ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯂꯨꯆꯤꯡꯕ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯗ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯁꯦꯜꯇꯔ ꯍꯣꯝꯁꯤꯡꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯒꯝꯐꯥꯖꯣꯜ ꯑꯦꯔꯤꯌꯥꯗ ꯃꯁꯥꯒꯤ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ ꯃꯁꯤ ꯐꯥꯎꯕꯗ CSHRꯅ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏꯗ ꯂꯩꯕ ꯌꯥꯕ ꯀꯦꯝꯞꯁꯤꯡꯗ ꯂꯩꯍꯟꯅꯕ ꯇꯛꯁꯤꯟꯈꯤ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ CSOꯁꯤꯡꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯟꯖꯅꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕꯁꯤꯡꯕꯨ ꯂꯥꯟꯅ ꯇꯧꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯐꯨꯡꯌꯥꯔ ꯑꯦꯁꯤꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯏꯕ ꯆꯦꯔꯣꯜ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯜ ꯀꯌꯥꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯁꯤꯡꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯈ꯭ꯔꯦ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯐꯨ ꯆꯩꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯥꯠꯄ ꯐꯥꯎꯕ ꯌꯥꯎꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯇꯛꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯉꯝꯈꯩꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯌꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯃꯔꯝꯗ ꯊꯤꯟꯗꯣꯛꯈꯤꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯩꯍꯟꯕꯤꯗꯨꯅ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯀꯨꯝꯖꯥ 1969ꯗ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡꯕꯨ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯃꯁꯨꯡ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯐꯨꯡꯌꯥꯔ ꯑꯦꯁꯤꯒꯤ MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯐꯝ ꯊꯣꯛꯏ ꯃꯔꯩꯕꯥꯛꯇ ꯑꯋꯥꯕ ꯅꯪꯗꯨꯅ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯆꯦꯟꯖꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯆꯪꯖꯐꯝ ꯄꯤꯕꯤꯕ ꯍꯥꯏꯕꯁꯤ ꯃꯤꯅꯁꯨ ꯌꯥꯕ ꯂꯥꯏꯅꯁꯨ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯆꯦꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯡꯕꯗ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯊꯤꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯔꯨꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯨꯔꯒꯦ ꯈꯟꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯦꯖꯦꯟꯗꯥꯒ ꯂꯣꯏꯅꯅ ꯂꯥꯛꯄꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯁꯣꯏꯗ ꯉꯝꯗꯕ ꯃꯐꯝꯗ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯦꯝꯁꯤꯡꯅꯕ ꯊꯣꯔꯛꯂꯕꯗꯤ ꯃꯥꯂꯦꯝꯒꯤ ꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏ ꯈꯨꯒꯗꯧꯔꯤꯕꯅꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄꯗ ꯀꯥꯏꯍꯧꯕꯁꯨ ꯌꯥꯍꯜꯂꯣꯏꯗꯕꯅꯤ ꯑꯃꯔꯣꯝꯗ ꯂꯥꯟꯖꯦꯜꯂꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯧꯕꯁꯨ ꯌꯥꯗꯦ ꯌꯨꯝꯂꯣꯟꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯥꯝꯗ 1968ꯗꯒꯤ 1935 ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯃꯤꯇꯣꯞ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯒꯤ ꯋꯥꯊꯣꯛ ꯑꯗꯨꯕꯨ ꯑꯁꯥꯝꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯏꯈꯤꯕ ꯔꯟꯖꯟ ꯒꯣꯒꯣꯏꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯅꯤ ꯍꯥꯏꯈꯤ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯩꯉꯥꯛꯅ ꯐꯣꯔꯦꯅꯔꯁ ꯇ꯭ꯔꯥꯏꯕꯨꯅꯦꯜ 100 ꯂꯤꯡꯗꯨꯅ ꯇ꯭ꯔꯥꯏꯕꯨꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ 1,57,358 ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ
detention center da leiba mioi lising humudra maram da thindok na bagi tangkak yawrakpada makhoi detention center da leiramdre local gi miya marakta tinkhre hairakpadagi Assam Chief Secretary DGP Court Karaknaba Supreme Court na Solicitor General of India da haikiba leiki asigumba mitop ki isauna thokhanba khudong thiba se khoi gi lamdam asidadi mangjong na thokle haibe yai handak Manipur lengak na local libo khongthang asi Manipur gi tanatana malem gi miyam pumnamak na taram na okpham thoi refugee gi wathok asi Mizoram natraga Manipur khakinate India Pumbagini aduna refugee sing asi laibak sigate state singam sung union territory singdasu thamduna potlum masi punna puminna pham thoi masigi mathakta Manipur amasung Mizoram da hangliba shelter home singda changja phampiriba refugee singi masing amasung makhoi gi maming matha India lengak na UN High Commissioner for Refugees UNHCR da pikatuna masigi data punamak Myanmar lengak ta sukhangan pham thoi masina refugee sing atu maram da tindokpa matam da su laibak ani gi marak samam na bathok haloi masigi damak Manipur amasung Mizoram lengak na center da taksin pham thoi